Moreh Assam Rifles amadi CDO Moreh gi apunba team amana yum amada lotuna thanamba yamlaba kusukulai kaya fagatpa ngamkhrai. Lakadawriba Independence Day gi mangoinana laukhulakpa section thaurangi saruka moina ngarang numidang wairam pung mangarom taba matamda Moreh da leiba commando team amadi nifuhumdoi shuba Assam Rifles Moreh gi apunba combined team amana Moreh gi S Molzol village da leiba yum amada thibuhumba gi thabak chathabada lotuna thanamba tuan ba nongmai Chinese hand grenade pistol yauna yamlaba nongmai maru amadi mari leina polam kaya amaga fagatpa ngamkhre hairi. Fagalaba kusukulai sing adudi AK-56 rifle ani, M16 rifle ani, 9mm tuan pistol ani, Beretta pistol ama, Chinese hand grenade ama, AK-56 magazine nipan, M16 magazine ama, 9mm magazine mari, tuan ba nongmai maru chamriga kun, binocular 8x ama amadi, mari lainaba fizol sing uniform, carry bags, petty yauna polam kaya mafagat ki. Adubo kusukulai sing asiga mari lainana miyoy mata fangkiba laite hairi. Tungda faraba polam sing adu ngarang numidang athengbada Moreh police station da makha taba thabak lokhanaba kusinakrai.